Amerikada handak ase mathang awaba tari haisira haifam thoki maramdi makhoi gi California da Los Angeles da mai chak pa se khara mutarak pa tanjani masida achoba accident amaso oikre America ki makhoi gi Airforce ki helicopter makhoi gi Airforce ki helicopter am chawrba am the strength da helicopter amaga passenger plane awe crash oikre aduda mi 66 victims sikre amagi awa hinghoti haidi amasung America da masi yamna rarely thok pa case amagi manung chan 25 years ki manung da siguma case oikhide sini masi kari mistake tagi no atia mathakta painarak pa matam da crash oikibani amasung masida tongkiba mi awpop the hinkidre helicopter gisu plus passenger plane gisu masigi accident ase namidangi pung mapan makhai aswaidani hairi amasung oikiba mafam nabu White House amasung Washington DC masigi marak around south lomda around 4 kilometer lom lapna mauda airport amalai madugi airport to tamnarakpa aduga harbi airport ase pthibi ki kwaidagi hena checksin ngak liba amadi kwaidagi hena secure oirba adugumba airport ni hariba amasu yam checksin ngak sen ba aeroplane lakpagi su paikibagi su plus ground the security gi su yamna important oina thamliba White House ki manakta leibani tana Washington DC ki kwaidagi checksin bani masida oikiba case ni amasung yamna painful or ba case ni haiba airport asigi maming Ronald Reagan kawi amasung protomac ko buturel malaisini masigi protomac ko buturel asigi wang bata haiba airport asil laibani aduga ngasai gi passenger gi plane ase mauda tage landing to ke haina kumtharakpa asom side amadagi paisila ka jani makoi Air Force ki helicopter ase masida misunderstanding oi boramani aduna thengai na patagi thengai na pa plane ani thengai na khraga dikari oine maduni oi khrese report sing na asum na hai madudi hariba passenger plane asidi ma ki schedule gi matung inna paitharak pani amasung masida makoi karim problem lete adupu asai Air Force ki makoi ki helicopter ase marakta haijilaki bani marakta leram bani aduna masi khoidaki chawba mistake ama oikre aduka hariba plane ase Ronald Reagan hariba airport sigi khara thangna laipa turil asida tasin ki bani amasung masida mi point haudre mi 28 kudak rescue to ki Donald Trump ta hai kimna de siki pa mi singi matakta yamna sathina noi to phongdok chali condolence phongdok chali amasung punumak asigi awara pa punumak yengsen gi government gi site tagi aduka ingonda masigi report chu loina lakle aduga makha ta ba rescue ki thabak punumak sathari masi punumak se haikre president amagi haibam thokpa adupu masi America 25 years ta khwaidagi job case amani thokri se amasung eyewitness oiba sing amadi the officer rather ama yengba kanglup sing haimadi haib crash siamna sathiba amoi ke amasung khojel thokna masi uki amasung mayam tawki maramdi numidang ki amna thengla matam da surati oi khrise